Yausang kumaiging nini chanba numita pichkari thoram pangthokre lekai singdasu yausang sport pangthoknaba haukre. English ngani subna nipan ge hairoki thabal chongphong ge thodokta sakhangdaba singna nomai kapada laikidaba singgi ningsing thoram pangthokre. Amasung Kiamgai Lairam Wang Mata ID Mathamzalambaki Mayokta Laikai Miam the Wakan Mifam Chatakre Hariba Mafamasida Mamang Chahisu Bomb for Haikibane. Mayamakurum Zaredom Yang Virusi Impact News near Kaidem Gentizitna Prime Time Manipuri News Bulletin the Mayambutaram Nokchari Hose Pungjasi Fog Gimmer Pausing Mayam the Pizari. Ngasi yausanggi nini chanba pichakari numida sida Sri Govindaji Mandir da Mui Chikna China bangamdana tinkre statusigi mafam kaya dagi lakpa Holy Pala singna Govindaji Mandir da laktuna Sri Krishna gi ming sonduna pichakari thor numida si pangthoki mapan lebaki Mui kaya su ngasi gi thoramasida saruyaki. It's the first time I'm in Manipur and the second time I see holy celebrations, and this is something really outstanding to see people coming from all the area, so colorful and so happy in this wonderful temple. It's a totally amazing experience for me. I've seen holy celebration in Rajasthan, but it's not as same as here because the variety of communities here is so different from what I saw before. So I think this is something very unique to Manipur, and I'm really happy to see it here. Pichkari numidasigi top sakta mamana Sagolban Bijoy Govindaji Mandir daki Brajamai Singna Kokta Fingo Kuptuna Holigi Ningtiraba Pizet Laitenga Loinana Govindaji Mandir Tamna Laktuna Pichkari Thoramda Saruyaba Sini Bijoy Govindaji Brajamai Singna Sri Govindaji Mandir da Laktuna Pichkari Thoramda Saruyaba Si Manipura Ningthau Palingai Matamdagi Chanaduna Lakli. ngasi yausanggi nini chamba no mesida Manipur ke kaching koya dagi bhakta kaya na ngasi Sri Govinda ibungongi mandir sida lai ba holy dal se hada ki chahi se yangkhai hena holy dal lakhane na panari mi sing jo lising dane langnari se kaya mong no habadi chapchana khangri adu mayam na pana bada lising yangkhai humpu hen ba bhakta sing lakhane na hainari adagi lai ba mayam sida ahan su yauri angang su yauri adagi moina ngasi sky no mit seda lakna ba yam na harau ta yam na su lai kaching koya dagi ni moina ngasi lai si maite masada su na te lai se khoina ubo phajabada mapan lamdagi su foreigner kamu su khara lai moi photo ga namdana yam na harau na moi su khoi piskari se angak po oina moi yengi hindu dharma bu thajaba kamu su la aga moi yam na harau na moi akhoi piskari ge khoi Manipur ge angak pa holi ge kano se yam phajana moi yengi panjaga ba mana hanak se mi se yaman gi dana security ge section thorang oina holi dal se amamam torga thajali adai si ge holi dal se amamam thajan banna mara moi dana mayam changai ba mayam se phajana Sri Govinda ibungo su khoram ba gi tanja su phangi kaya chinde aduna yam nungai na mayam se like khorami handa ki piskari no me se camera person lai mem subhas ko loina na tenshubam sangita palace compound Yausang kumhai gi ngasi nini chanba numita ber tainaba ising hainaba bike rally sel khaiba na chingbana Manipur ki tampaki ayamba laikai amadi lambi singi saktamoiki NIT Manipur nasu augri thauramgi promotion oina thawbalamadi western jagoi thaugalamadi western jagoi shaduna miyamgi pukning chingsinki
हंदक चगी यावसंग कुमई मणिपुर की मफम कयादा मरुओना तंपाक लमदा पांगथोकनरी इंखलालिबा नहरो सिंबु अफव माइकाइदा पोर्नबदमक्ता हाबदी अबेर तैबा इसिंग चाइबा पैसा थापना चिंबा सिदगी नाथैरगा लेकाय लेकाय सिंगदा लेकाय लेकाय क्लब सिंग सिंदुना यावसंग स्पोर्ट्स पांगथोकनरी अदुबु नकल अमरोमदा यावसंग कुमई हाइबा असि मांगसलगद्रा हाइबगी अकीबा अमदी ngasichu फावदब नते कैमरामैन लसम देरिक कलोना पावदम जरीबा जोतिन खुंद्राकपम इंपैक्ट न्यूज इम्फाल यावसंग मनुंगदा ऑल मणिपुर वर्किंग जर्नलिस्ट यूनियन सिंधुना चथरकपा तरुक सुबह जर्नलिस्ट स्पोर्ट्स मैच की ngasi humni chanba numita indoor games की मैच सिंग सानखरे ngasi सानखिबा चेस की इवेंट इम्पैक्ट टीवी की इरेंगबम अमरजितना ISTB की रंजनबु माइथिबा पीदुना गोल्ड मेडल लौबंगखरे ngasi सानखिबा नुपा की टेबल टेनिस की फाइनल मैच ता कंगला पाउ की एस निर्मलना ISTB की TS रंजनबु सेट अहुम सिनोदा माइथिबा पीदुना गोल्ड मेडल लौबंगखरे इवेंट असगी नुपी की फाइनल मैच तना पोकनाफम की एस सोनियाना सनालेबाग पाउचेगी ई बबिनाबु तरामाथोई अनीदा थोइदुना गोल्ड मेडल लौखे अमरोमदा नुपा की बैडमिंटन की फाइनल मैच ता इम्फाल टाइम्स की एन बिक्रमना सनालेबाग की टी लेनिंड्रोबु कुनमाथोई तरु कुनमाथोई निपान दा माइटिबा पीदुना गोल लौबंगौखे अदुग इवेंट असगी नुपी की फाइनल मैच तना इम्फाल टाइम्स की एन रीनाना पाउचे सिमकी के मेरीबु कुनमाथोई तरागा तरेट कुनमाथोई तरागा निपान दा थोइदुना गोल्ड मेडल लौबंगौखे मंगारक सुबह कंगलेपाक मेगा स्पोर्ट्स फेस्टिवल की सरुकमा ओइरिबा फुटबॉल टूर्नामेंट की ngasi सानकिबा मैच ता इम्फाल ईस्ट डिस्ट्रिक्ट फुटबॉल एसोसिएशन डिस्ट्रिक्ट फुटबॉल एसोसिएशन थवालबु गोल अनि अमदा थोइख्रे अमरोमदा कंगलेपाक इंटर JSCC फुटबॉल टूर्नामेंट की मैच तना एमसुना सुकपु गोल तरुक अहुमदा थोइख्रे कंगलेपाक कांग ट्रॉफी की ngasi सानकिबा मैच तना IWKK na KKCO bu panjil kunguhumdoi taraga tareta thoikre aduga CRC na Tekabu panjil taraga mari tarada thoikre Mega Sports Festival gi mangarak suba marathon race hayeng ayuk ki pung taretagi Khumbalampak Hockey Stadium da pangtholagani hai Yausang kumai ga mari leina Kontha Literary and Sporting Club KLAC na sinba kuntraga mathoi suba annual yausang sports meet ngasi da haukre sports meet adu haudopa ki thoramda Thangmebna Assembly constituency ki MLA Kumukjam Joy Kishan Janims ke director Dr Laishram Deben Stunt Motors ki proprietor Sinam Pritam yauna mioi kayana sarukyaki ngasi ki thoramadu mari leina KLAC ki president Khoirom Loyalakpana haikibada KLAC ki mityeng makhada lamdamasi ki afaba sanaroi kaya puthokpa ngamkhre loinana club asina makhatana naha singbu sanabagi lamda pukning chingsinduna afaba sanaroi amamam ohenaba pandam thamli haiki Janims ki director Dr Laishram Deben haikibada yausung kumai ga mari leina pangthokliba sports meet asina lamdamasida leidiba naha kayabu sports ki maikai da chingsinduna afaba sports player ama ohenba ngamgani loinana player singasina national amadi international gi thakta afaba performance utuna lamdamasigi mingchat purakpa ngamgani haiki ngasi ki sports meet hawdokpagi thoramda tungan ba masana kya gi competition su pangthokki याक्शंगी की मनाली तरुण सिदा लाना सीन गदुम मतलब से अचुम होगा स्पोर्ट्स हैबिटी टैलेंट इशा शादी योजन का एक इमाय का पदा योजन का याम सिना योगा याम ना कोई लुलमनी मतलब ना कोई कंपटीशन तो होगा मशीन वर्कर दा लाइका यदि अपना करियर मुसक्करी स्टेट मुसक्करी स्टेट के मुसक्करी अपना कंट्रीज मुसक्करी असीम वर्क अखोई नायकों के अलगसी मखोल कल सिद्धि नंबरमुसी सानवी के आना इंटरनेशनल अपने नेशनल लेवल तक पहुंचे Youth Guidance Club Kongba Khetri Laikai na Laikai adugi ahal oiraba nupi taraga nithoi da pension yanthokre pension adu club asigi taraga mapan suba yausang sports festival ga mari leina na yanthokibani yanthokiba pension adu da sel oina lupa chamanga yauri thoramadu da Sri Lanka gi Colombo da thasigi tang ahumdagi taruk fawbo pangthokiba Indo Sri Lanka Master Swimming Meet gold medal laurakhiba Sanaroi Ani L Lenin amasung Salam Jayantabusu ikai khumnab utki pension yanthokpa ga loinana club asigi yausang sports festival hawdopagi thoramadu da laikai dugi ahal laman angang naha kayana sarugyaki ba singna club asigi damak thabak thoram kayat tauramba laikhidraba mioi singi mafam da minani tumina leptuna ikai khumnab utki West Bengal gi Nabadip Dham da laiba Sri Anu Mahaprabhu Mandir da chatharakliba yausang kumhei ngasi loishinkre
ngasi loishanbagi numitta pichugari pangthokpaga loinana holi palagi saisak singsu utki lamdamasigi maitai kayana saruk yakiba kumhai adugi manung channa ngarang thabal amasu chongki hairi thasigi tang taraga nipandagi chatharakliba kumhai asi Rajasri Bhaiga Chandra Memorial Trust na Chaitanya Mahaprabhugi chamanga kuntraga mathoi suba mapok kumon thaurongi saruk amo oina pangthokibani ngasi yauksangi numit nini chanba numita Manipuri da laiba road 39 da naha oiriba nupa nupi kaya thoraktuna yauksangi kumhai pangthokre yamlaba nupa nupi sing aduna national highway gi lambi tangkhai thingduna DJ na khongba isai gi tantha da jagoi sabaga loinana aber tainaba amadi ising chainaduna yauksang kumhai asi pangthokki Matang size the break amlong sige Manipuram di maling itungan tungan i pauk single na ekoi break ti yam thun hanjara ke impact news permit yeng ta dun lebiu मणिपुर की अहान हार्ट सर्जन डॉक्टर के.एस. कला सिंह MS MCH FICS FAICH नलायंग जरी अदोमना बाईपास सर्जरी वाल्व सर्जरी ASD सर्जरी PDA सर्जरी अमसुंग VSD सर्जरी तगदब लेरगदी स्काई हॉस्पिटल दा निंगथौकाब यमसक समदी इराय नुमित की OPD मतम पुंग 13 दगी अमा फावदा लायंग जगनी निंगम हौदना बमांगजौना स्काई हॉस्पिटल की रिसेप्शन दा लाक्तिदना बुक तौबी हो मणिपुर की अहान ब्यूटिफिकेशन सेंटर मफम सिदा माहिंग उरिंग उनसा खोइबा अरीबा दाकफम फहन बंगामी टेटू मोल फ्रेकल न चिंगबसु लौथोकपा याय हक्चांग की अहेनबा फेट पामदबा बॉडी की हेयर लौथोकपा याय अहानबा लाक्पीबा 100 कस्टमर दा स्किन टेस्ट अमदी डॉक्टर कंसल्टेशन लेमने हिंगजगन ngasimak unabiyu डॉक्टर मधुबाला लेजर ब्यूटी क्लिनिक MG एवेन्यू इम्फाल bulletin esge makata pauk single na break ki matungna mayaba mukana taram nokchari Hairoki tabal chongphonggi thodok hairaga henna khangnaba haukiba ing kumja lishing aniga supna nipan gi March kungamari gi yauksang kumhai gi mari ni chanba numit ki numidangda Hairoki tabal chongpham amada sakhangdaba singna nomai kapsilakpa gi thodok ta laikhidraba thokchom Romesh thokchom Promila amadi Laishram Nirmala gi nipalak suba ningsing thorong ngasi Hairok part 1 ki umang laikol manaki RPN ningsing sanglenda pangthokre RPN Memorial Trust Committee na sinduna Lighten Day haiba wakalonda pangthokiba ningsing thoramadda ahanba battalion Manipur Rifles ki CO Thokchom Radeshyam IPS su sarukyaki thoramadu gi sarugama oina laikhidraba ahungi ningsing khubamda miyamna haikat tamki ningsing thoramadu ga mari lainana CO Radeshyam na hai Inkumza lishing aniga supna nipan gi thawdok adu Hairoki miyam khaknatana Manipur gi miyam na su yamna thamoi shokhiba thawdok amani thawdok adu gi matungda Hairokta SPO singling khatpada natana Manipur da VDF semgatuna ngasi gi law and order gi fibam fagat hanbada chawna mateng oinari chahi khudingi palan thawramas ga mari leinana hiram kayada mahairoi singi oiba changdamnaba pangthoknaba trust na sinbiu haiki trust ki president TH Ranjit na thawdok adu ga mari leinana government na pangthokani haina hairok miyam da amadi trust da thazaba thamkiba wafung kaya ngasi fawbada pangthoktana laikibagi thawongbu pendaba fungtorokhi panba yabadi thabal chongphomgi thodok aduda kairem bikhoktagi Rebecca Kobi nupimacha amasu numit mamit na matangduna ngasi fawba soinaiduna lairibani Ngarang yauksang hauba numit ki numidang pung mapan ka minit info mga chatpa matamda sakhangdaba miyoy singna ID bomb ama thamlambagi mayokta ngasi Kiamgai Youth Pioneer Club amdi laikai gi maira paibi singna yauksang kumhai tungoi naramlaga laikai asimakta da wakat mi famkhre thamlamliba ID adu Kiamgai Lairam wangmada laiba laikhidraba thokchom maimugi machanupa TS Dozendro ki thongal mayada thamlambani hairi yumlakta sakti laiba bomb thamjinduna aki akhang nanghaliba sida chenariba singi Laikai da thawdok asimak thoklabadi kari phawgani hairi asigumba thawong asi kanana kari maramgi damak chathakibano haibadu laibak miyam khangna sengdokpiyo hanjin imung amada aki akhang nanghanba sina kaisu khangjadriba imungi pikliba angangda fawba pakhatpa ama pokhale hanjin imung amada bom pokhai hanba amadi ID bom thamjil lamba da phawbuda government na action amata lakhotpa ngamdaba haibasi laibak
laibak thibani haina ngasi gi wakat mifam aduda saruk yakhibi thokchom thoina phongdorokhi panba yabadi haukiba chahi asimaktada TH Dozendrogi Tongal Maktada Sakti Labor Bomb Ama Pokai Handuna among Atan Nahan Kiba Lay Krabani. Ngasi Ayuk Angan Bada State Force ki bomb expert Laklaga bomb adu disfuse tau kray. Akoina kari lan ki balai dana kari asoi balai ki dana ai gi thongala thambirami bano masina kari machhor magadi ai gi imung manung icha ichu pana mag loina tungani masi matung mano amon ta hun biganu ai gi imung manung dana kai ro la kai jo asok pala kani aduna masi am thina nungai jode adum madung gi icha inau imung manung gi mioi gi da thaw thoena khan batara di kari haina khan bi gi da gi aduna masi guma thabak ji amon matung mana thoan biganu na haijeni ya thuba matam da chengdok piro Lakadriba Chahi Englishing Ani Taraga Tarit ki Angan Basarukta Pangthokadaba Manipur Legislative Assembly gi Mikhal da Taruk Suba Kairao Assembly Constituency da Mirep Oigadoriba Social Worker MI Khan gi Nomagi Oiba Political Conference with Formation of Polling Committee and Co-Committee gi Thoram Pangthokre Kairao Mayai Lekai da Leiba Signing Star School da Pangthokiba Conference aduda Saruk Yakiba Miyamna Amatta Oina Yanaduna Miyoi Chamaga Yankai na Saba Core Committee ama Semkre Gazigi Thoramadu da MI Khan na Haikibada Tongan ba Furup Kanglup Kayana Punna Kundariba Kairao Assembly Constituency sida Anoba Kairao Assembly Constituency ma Purakpa haibasi mahaki thazabani MLA Oigadaba mi amagi aningba taubagi mahutta Kairao miyamgi aningba apamba aduna thabak oina pangthoknaba ngasi gi asigumba political conference asi pangthokpani haina mahakna makhataki masigi pandamdi MLA मंत्री ला खुशी तौरगा थबक हापा ट्रांसफर तौबा ठिका पीबा सप्लाई पीबा चेंगी एजेंट खनबसी मुथल्लगा मियोई सामग यांखई लेगिदबा कोर कमिटी की मेंबर असिगी अपाम्बा अनिंगबदा थबक तौमिनबा यूथ की हक पीबा नुपी की हक पीबा अमदी जनरेशन की हक पुलप पुनमिनरगा कैराव केंद्र चलाइमिनसी कैराव केंद्र से मणिपुर की मनुंगदा चौखटपगी मेपदा याहुल्लसी Infal Jiribam Lambi National Highway Namva Kuntraga Tarita Security na ngak senduna chaliba truck singdagi None Police Station manakta laiba excise check post amana truck singdagi lupa yankai namduna lauriba si khudakta lepkadabani haina All Manipur Road Transport Drivers and Motorist Worker Union ge General Secretary Maimom Anilna Fongdorli ngasi Impact News ka kanan unabama da mahakna haikibada Chingmangi Patraba Lambi da Miyamgi Changdraba Yadraba Potlam kaya puraga Infal tamna lakliba gari singdagi Namfu da lupa yankai lauriba si mari lainaba authority na khudakta yangsen biu natrabadi union asina chapchana thingnaragani haina Fongdoroki Excise ki department ama leiri haiba department sina gari khudimaktagi any vehicle laiba truck singdagi mukhoina khama ga lupa yankai lauribase masi yamna maram chadaba mukhoina kari damakta khoi gari lai sing sigi lupa yankai lauriba gi maram do masi kari gino haibasi maribu government na amadi mari lainaba authority singna yamna thuna thigatpam thoi loinana akhoi gi driver union gi maikei dagi su mukhoina hujik lauriba paisa ji khudak dagi tokadabani masida kaiguma toktaba taragadi lokhatpam thokwa akhoi union gi maikei dagi su chapchana changchin gani Restaurant Hambagi license paitaba restaurant singi matakta drive ama Infal West Police na chatakre restaurant drive adu ngarang Infal West ki additional SP Law and Order Dr. Sarangthem Ibomcha gi meeting makada Infal West ki mafam singda hangliba restaurant singi matakta chatakibani police ki team aduda Infal West ki MU Road Mayang Infal Langol amadi Langjing na chingba mafam singda hangliba restaurant sing yangsin ki drive aduda license yaudana hanglamba restaurant singi matakta Amamba Kasing Tanambada Amasung license Launaba warning Piramki. Haukiba March ki chang kungama thoidagi Manipuri nupi ama Gorgao dagi mafam khangdana mangkre hairi mangkriba nupi asi Choi Nunem Mary Chahi kungama thoini amadi Mahak Churchanpur dagini hauze na Gorgao gi Palam Vihar da laiba Kenko Spa da thabak tauduna laibani hairi Cases ga mari lainana Palam Bihar Police Station da FIR ma register tawkre loina police na thiba humgi tabakkan chathari
World T20 ki ngarang Bengaluru da sanaki ba match ta India na Bangladesh pu run amada thoi badagi semi final changlaba yana leire ngarang Bengaluru da group 2 gi sanaki ba match amada India na wicket tareta run chamgani fu taruk lauki Suresh Raina na run kuntra amadi Virat Kohli na run kungamari lauki Bangladesh na supna tagi run amakhak wat badagi match asi mighty hokibani hayeng Pakistan ka Australia ga Mohali da sanaga dauri ba match asi team ani maki yamna aruba amadi thoi da ba yada ba match oiga dauri Arabida bulletin is headline samhana mayam the thamsage Yausang kumai gi ngasi nini chanba numita pitch gari gi thoram pangthokre lekai sing da su Yausang sports pangthok na ba hokre English ngani ga subna nipan gi hero ki thabal chongthong gi thodok ta sakhang da ba sing na nomai kap da laikidra ba sing gi ningsing thoram pangthokre Amasong kiam gai lairam wang mada ID ma thamjilam gi mayok ta laikai miyam na wakan mi fam chathakre hariba mafam asida mamang chahi su bom pokhai bani